अचुंब मपुगी धर्म इस्लाम अखोइना मुस्लिम की इमुंग मनुंग अमदा पोक्तुना मुस्लिम की मिंग थोंदुना मुस्लिम अमा ओइना लैरबसु महाकना इस्लाम बुकया यामना खंगलबगे हाइबा असे मसाना करिगुमता हंगबा यावख्रबरा अमसुंग अखोइना मसि हिरमसिदा खंथखिबरा तसिंगबदी अखोइ इस्लाम की समाज अमदा मुस्लिम की फैमिली अमदा पोक्लबसु तसिंग इस्लाम की खुंफम थोपा ग्यालोसिंग अदो खंगननबो होनते खंगननबो होनद्रबनिना अखोइना दिन असिबु धर्म असिबु थौसादब की मतिक अखोइना कांगलोनसिंग अमसुंग धर्म असिदा चटफम थोपा नियम नीति की थाक अदुदा चटपा ngамदबा मरम मसिना मसिगी इस्लाम की चेनफम थोपा फबा गुणसिंग अदो अखोइ पुंसीदा लाक्तबा चेनदबना मरम ओइदुना इस्लाम की मसक मसुदो थोक्तब मुस्लिम सिंगी कांगलोप मिबा कांगलोप अम ओइना मुस्लिम विविंगदा लेपली मसिना असेंग इस्लाम अदुगी इज्जत मांखनबा नत्रगा बदनाम गुमना थोकली असिना मुस्लिम की समाज पोक्तबा तगमुसुंग मपानदगी यंगलपदा इस्लाम असे फजई अचुम धर्मनी हाइना मपुनिंगदा थमोइदा फावरबसु सत्लिबा मीसिंगना हाबिदि इस्लाम द पोक्तुना मुस्लिम की मिंग लैरिबा मीसिंग असिना चेलेबा गुणसिंग असि उबदा मखोइदा निंगहन्नबा पोखली असिना मखोइना दिनसिबु खंगदनबगे मरम अमसु ओहली तौबतबो कना गुंबना इस्लाम द पोक्तरबसु मुस्लिम मिंग लैबा मुस्लिम की गुण चेंद्रबसिंग असी उदुनसु मखोइना खक थौसादबा अमदि मतुंग हंदुना चत्तबा अखोइना उबा फंगली अमसुंग इस्लाम बु खंगननबा होनबा कया उबा फंगली तसिंगनमक सागै जात लोन लैपाक अमसुंग कुचु येंगलगा मियोबगी कांगलुप खाइदोप चुमदे तसिंगबदी मियोबगी कांगलुप अनि खक्तनी अल्लाह अमसुंग रसूल ईमान पुरकपा कांगलुप अमा हाइबदी अमतंगाइबा मपु इबुंगो महंगोंदा सेंबी साबीरिबा अमतंगाइबा मपु महाक्की मफमदा थाजबा अमसुंग महाकना के हाइबे इनबा अमसुंग महाकना थाबीरक रसूल हाइबदे पाउखोलोय पाउजेनबा मुहम्मद रसूलुल्लाह सल्लल्लाहु अलैहि वसल्लम अमसुंग महाकी ममांगदा लैबी खरबा अमसुंग थाबीरक खरबा लाक्पी खरबा अदुगुंबा रसूल सिंग पाउजेनबा सिंगदा थाजबा कांगलुप अमा अदुगा ईमान पुरक्तबा हाइरिबा सिंगसिगा ओना तैनबदा मपोबु थाजदबा अमसुंग महाकी माइकेदगी लाखिबा पाउखोलोय सिंग अदुबुसु लटनबा कांगलुप अमा हाइरिबा कांगलुप अनि असि खक्तनी मिबगी कांगता अखोइना खाइदोपा याबसी अहनबगी कांगलुप असिबो सूरा मुजा दिल्लादा अल्लाह तालाना हिजबुल्लाह हाइबदा अल्लाहबु याबसिंगी कांगलुप अमसुंग अनि सुबगी कांगलुप असिबुना हिजबुस शैतान की मतुंग इनबा कांगलुप हाइना मिथोनबीरी सूरा कुनगा माथोय अमसुंग कुनगा निथोय सुबा हाइबदा सूरा बकरागी सूरा कुन माथोय अमसुंग कुनिथोय सुबा आयात अनि असिदा मियोबेगी मखल खुदिंग मक्ता ला मपु महाक्तबु लाटनबा अमसुंग महाक्तगी इबादत तौनबा याथंग पिबिरी अदुगा लाटपत मतिक चाबा मपुसु महाक मतोम खक्तनी हाइबो वफम असिगी असेंगबा दलिल हाइबदी प्रूफ पिबिरी अखोइनी यंगसी हाइरिबा सूरा कुनगा माथोय अमसुंग कुनगा निथोय असिगी चौराक पार्था सूरा कुन माथोय हे मियोबसिंग लाटलु नखोइबु योकपिरिबा मपु माबु महागने सेंबीखिबनी नखोइबु अमसुंग नखोइगी मांगदा हौखरबसिंगबु मसी नखोइने हिंगनबगीदमक्तनी दोजक्तगी कुनगनी थोइ सुबा सुरादा अमुक्सु हाइबिरे अल्लाह तालाना महागने सेंबीखरबनी पृथ्वी असिबु नखोइगी फमुंग ओइना अमसुंग निंगथौरैबाकपु युमथक ओइना अमसुंग ताहनबी अतियादगी नोंग मदुदगी पालहनबी वहैसिंग नखोइने चानबगीदमक अदुगा सेमगनु नखोइ कनाबुसु अल्लाहगा मानबा हाइबदि शिरक तौगनु अचुंबा मक्सु नखोइ खंगले हैरे नखोइ खंगला हैरबा मीसिंगनी अरब की लोंदा मियोबगी मखल खुदिंगमकपु नास कौवी मरम असिदगी अल्लाह तालाना या अय्युहन नास हे मियोबसिंग हाइबिरिबा असिदा मुस्लिम नन मुस्लिम अहल अंगांग निपानुपी लोइनमक चल्ली हाइबदि कुरान एड्रेस तौरिबा हाइरिबा असे ताइबंग मियोबा पुनमक्तनी लाटपा अमसुंग इबादत तौबा हाइबा असिगी आर्ता इसागी लैजरिबा पांगल थौना पुनमक अल्लाहगी हाइबदि अमतंगाइबा मपु महाकी याथंग इनबदा सिनबा अमसुंग महाकबु कीबा मरमदगी लम हेनबा थबकसिंग थादोकपाबु कौई रफ योकपिरिबा मपु हाइबा वहाई असिना ताकले मदुदिस तायंगपान असिगी जीब जानतु अमसुंग खुसेम पुनमकी दरकार ओइबा खुदिमक पिबिरिबा हाइबदि पिबिबा ngамदबा मसामक्सु कनागुमा अमगी मखा पोलिबा मी नत्रगा लाई अदुना मपु ओइबा यादे हाइबदि भाबना साबा लाई सिंग असे मसिम असेंगबा मपु नत्ते फानयामना पंगबा मी फाव ओइरबसु
wafam asida khachitang khantaba tarabadi tayangpan asibu yokpiba ngamba mapu Allah amata ngaiba mapu nattana kanagumba amatta laite haina chingngai leiroi masagi saba set pamasung siba hingba phawad me kha poliba khusem amana habidi mapu ki khusem amana karam mapu oigani aikoina mitna uba udaba potsingbu karigi amadi karamna irat kadawribano Allah mapu mahak tabu latlu haiba se mi khuding makini amasung miyoibigi kanglup natraga jamaat adugi matung inna masigi arta halli khudam oina kafir amasung murshik singi damakta khusem singbu habidi mapugi khusem singbu lat patok laga Allah kaktabu latlu munabi singi damakta di habidi dinda tat to namthak to mi singi damakta di namthak to tok laga thamoi seng ne iman burau gunagar muslim singi damakta nakhoina tawriba afaba thabak sing ado tattana taw amasung mangjin thanaba hotno urhul bayan ayat ani asida mapu mahagi khudam khara panbiri hairiba khudam sing ase Allah khakta da fangi mahak natana kanagumba ama phawa da phangde aduna kanagumba amana ai mapuni hairabasu machin thibani mataw asumna miyobana kanagumba mi amabu natraga karigumba pot amabu mapuni khanbasu lali la'allakum tattaqun nakhoin hingnabagi tamak haiba ayat asina tagli madudi miweba zati asina dunya da hibade tayung panbasida aranba lambi dagi amasung akhirata siraba matungi punsida makal khudi makai chairak amasung azaf dandi dagi hingnabagi tamakta mi lai devi devata numit tha mai ising sa san amasung murti singi irat puja thadok laga mapu mahaktabu haibadi arbida Allah mahaktabu lat patangai phade Allah di nomadol amasung malem thakki mangalni thaujani mahangna prithibi leimai thakasibu miyoibagi damakta famung ohenbiba ising amasung leikhom gumna tholan bidaba yotkumna kalan bidaba maramdagi aikoina mafam khudimakta phamba hi pamasung apamba mawngta sinaba yahan biriba ase aikoige laibak fabani masi mahaki afong wa thaujani amasung mahaki khusin thaurangni karigumba sing prithibi asi ising nung amasung leikhom ngaktagi oiram labadi kari oirangani adu prithibi gi leiron asigi mathak thangbada lehaw senba leiron sing thambiri amasung masida asang aman singna hauna nabagi wahai amadi chinjak phangna nabagi maram ama ohelli amasung masida ising masida tungdun leinabagi maram amasu ohelli ningthaulai pak asibo faklang amasung ukhong amata yaudana thambiba ahang batia dagi nong tahanbiba leinung dagi pambi hawanbiba pambi singda mahi marong balhanbiba hairangda hainam chelanba punamagase Allah mapu mahak khakta ngamba thabakni Maramasina aikoi bu yokpi thakpi riba aikoi ki darkar oiba macha khoding maksu pinabiriba mapu mahakpo thadok laga karisu tawba ngamdaba singbu jat ki kangluk ki mingda latpa makoiba mapuni khanba asidagi hena chawba paf amata leite asiguma tawi mal khangdaba sing asigi matangda kanagumba alim amana hai nangbu tinjak pibiriba mabu sawhallaga nanna sinjak thakliba mabu latpa apangba nangbu kanano Kango nangi naming musyrik ni munkir ni kauragano nangi leifam dozak ni maikol ni Allah Ta'ala na miyoy babu mahaki khusem punamak tagi hendok thoidok na matik magun chahun biri ba se khusem punamak pu seba tawhanana ba aduga insan miyoy ba asibuna sup nagi Allah mapu mahakaki abadat lining na ba aduga laibak thibadi apang ba insan miyoy ba aikoi na masigi ona taina ba mapu mahakak tagi manai oibagi mahutta mapugi manai singa dugi manai oiduna leire minai karor kayagi minai oiduna leire thadok khebadagi thongjin ama sengba oire aikoi thongjin khudingi bikhari khalude aikoi na karigino falning tambagi oiram le mainungda leifam mahjabta hebade dinda ning tambubagi asumna minai singi minai oiruba singna fangadoriba chairak adudagi kanbina bagi tamakta sura kunithoi suba ayat asida haibiri aduna sengganu nakhoi Allah na tabasingbu mapu achumba maksu tayang banbagi mapu amatani haiba ase nakhoi na khanglibani mapu amatani haiba asibu thajabana Islam gi yumphamni wafam asibu thajabana awaba khuding dagi kokna ba hidakni amasung miyoiba jati gi tekta kaida mafam ado Islam gi yumpham aduni masibu hakkul din hakki haibati mi punamakki hak
pipíba amasung mi punamakna yaifana hingnanabagi kanglam punamak Islamgi pumpak thakasida phangba ngami khallo Allah gi maikaidagini afaba pumlamak laibani punamakki pukning khudombida mapu mahaki kalimah la ilaha illallah gi pandam sumasimakni tawbatabu mapu amatani haiba se sinna haiba khakna yade thamoinungda chena thajaba su darkar oi maramdi tauhid mapu amatani haibaduni thajabaduni amatani haibadu natte habdi tauhid mapu amatani thajabaduni amatani haibadu khak natte sura kun gahumdoi amsung kun mari suba ayat asida Hazrat Muhammad sallallahu alaihi wasallam gi Allah gi rasulni amsung Quran Allah gi kitab ni haiba sabit tauri masida hairi kulhumdoi suba aduga karigumba nakhoina singnaba taraba aina aigi inai Muhammad ta thakiba laidi Quran aduda madu oirabadi puthora o nakhoi mayam na maduga manaba sura macha amakhaktang amasung kausillu nakhoi gi nateng pangbi nabagi damakta Allah khak natana tai pomnamak karigumba nakhoina achumba oirabadi aduga sura number 13 da sumakha tabiri Allah taala na aduga karigumba nakhoina madu tawba ngamdaba taraba kaidonungda ngamba sungamlaroi adu oirabadi hinglau nakhoi maidagi dojaktagi madugi singdi mi amasung nungni madu thorang tawduna thamkharabani kafir haibadi iman puraktaba mapuda amasung rasul singda thajadaba singi damakta mamanga ayat anida Allah natana kana ama phawba tawba ngamdaba thabak khara utlaba mapu amatani haiba sabit tawkhiba adugumna mathangi ayat ani asida rasul haibadi mapugi pakholoi nataba mi ama phawbana puthokpa ngamlaroi daba Allah gi kalam wahi Quran sin nabiraga Hazrat Muhammad sallallahu alaihi wasallam Allah gi aseng ba masung aroi ba rasulni pakholoi ni loina na Quran Allah gi aseng ba chingna ba amata yaudra laidik ni wahi ni haiba sabit tawri parman tawri wafam asibu thajadaba singna Allah subhanahu ta'ala na challenge tawri karigumba nakhoina Quran asibu Allah gi kalam natte kanagumba mi amana semjin sajin ba wahi singni khalabadi phare nakhoisu mini nakhoisu asigumba wahi wata sing semba ngamham thoi aduna Quran masa punamaksu haibira roi supna tangi Quran ge khwaidigi henna pikpa sura pandup amakhak kamana ba wahi sing semlaga ullo nakoi mi ama ani natraga kanglup ama ani nangamdrabasu prithibi masa punamakta leiriba akhang ahi amusung laitin loina mo punsillaga utlo karigumba challenge asida asibu nakhoina mayung na bangamdare kayamat phawada ngambasu ngamlaroi madu oirabadi Hazrat Muhammad sallallahu alaihi wasallam Allah gi rasulni pakholoini amusung Quran Allah gi kitab ni laidik ni wahi ni haibada karigi damakta chingnari bano asuk yamna phong na uraba achumba asibu thajadaduna iman puraktaba tarabadi masidagi hena sawba maral kari amuk laigani haibadi magi matung ilaktaba taragadi lamhuknaba oiragani aduga lamhuknaba singi panthongdi maikonni samna hairabada Hazrat ibungo sallallahu alaihi wasallam Muhammad sallallahu alaihi wasallam Allah gi mu'jiza rasul nataba singna utpangamdaba angak pathabak lising kayamuk lai madugi manungda mafam asida Quran Karim khaktabu panbiri bagi maramdi atopa nabi amasung rasul singda pinabikhiba mu'jiza sing angakpa tawba ngamba sing Quran thoidokna hendokna thakwangi maramdi atopa nabi amasung rasul singda pikhiba mu'jiza sing adudi makhoina siba matamda loinaki haibade pochaki oibani aduga Quran haibade Quran asima mu'jiza angakpa pot amani haibage arthadi masigi gyan lawsing ase loiba khamba naidana domak leihoragani amasung zamana juk asina asum kuirak libagi matik Quran gi aseng ba chumba do mitmang da lak lagani amasung masigi angakpa do aikoi gi thamoi da thunglaragani Quran gi achoba alim Sheikh Jalaluddin Suyuti na mahaki laidik khasai se kubrada Allah gi rasul sallallahu alaihi wasallam gi mu'ajiza angakpa tawba ngamba thabak ani kayamat phawba laigani haina hadis amada nakal tawiri mu'ajiza ani adugi manungda Qur'ani amana Qur'ani ani subana haji singna hajgi matamda jamarat haibade saitan ahum haina khangnariba nung ahum da hulliba nung singni nung masa sing asini kankar sing asini masigi maramda Hazrat Abu Sa'id Khudari radhiyallahu anhu na Allah gi rasul da hangjaki
या रसूलुल्लाह सल्लल्लाहु अलैहि वसल्लम हज की मतमदा जमरात अहुम मक्ता मियोय लाख कयामुकना निमित humni chupna nung hunchili hairiba nung sing asibu kanagumba matana khullaga puthokhiba su ude amasung amuktang hun khraba nung aduna anirak hanna hunbagi su sariyat na thingi maramasina haji khuding bangna masa na hungadaba nung sing adu muzdalifa gi lamhang dagi khullaga pundara e masigi matung inna haiba taragadi jamara sing asigi akoi wada sahi ama khakta da hulli nung sing asi makna leipung amamam oigani amasung jamrat sing ase kupsin khigani sahi kharagi manung dagidi matung dagidi ching amamam oirakani Allah gi rasul sallallahu alaihi wasallam na pakum bikhi chummi toigum sung Allah taala na farista khara thambiri makoi sing aduna haj kabul tobi khraba haji sing na hulak panung sing ado lokhaddi aduna mafam aduda haj kabul tobi khidraba mi sing na hulak panung sing adu khakta lem duna leihawi maram asidagi mafam duda nung yam na leiba udabani masi sun alam drabadi mafam ado ching oina uram gadabani sunate beheki hadis sharif asina Hazrat Muhammad sallallahu alaihi wasallam aseng barasul ni hai wafam ase sahi khudingi amasung jamana khudingi oina tight tawri Allah gi thausil angakpani haj gi damakta sahi khudingi mioi lak kaya maka sahar da pulli amasung mi khuding mangna han banumita nung taret aduga nini soba humni soban numitana nung kunma thoi hulli kana nguba jahil singdi achau banungdum langchin basu yawi adubu ngagle badi Allah ki rasul sallallahu alaihi wasallam gi matam dagi ngasi dagi sahi kaya gi mamang phawba mafam asi dagi nung sing hondok naba kana gumba jamaat natraga sarkar gi maikai digi thorang amata tawkhiba leite haujikti farista singna lokhat khiba dagi lemhoba nung sing ado lokthok naba thorang tawba haukhare masigi chen ba yadraba proof paraman amakhak na sube iman singna Hazrat Muhammad sallallahu alaihi wasallam da iman purak nabagi damakta oklabani Quran bu kari gi damakta muazzazani hairibano angak papot ni hairibano Mebana Quran ge piklaba sura amaga manaba wahi pareng khara phawa se mangamdriba asigi karigino wahang ani asigi pakhum khangnabagi damaktadi sandokna nainaba darkar oi apamba singna tafsir ge larik sing de yengbiu yeknaba singi sakhi wafam si kadai phawa chumbagi haiba ase khangnabagi damakta islam gi dusman singna phongdokhiba sakhi oiba yabo wafam khara nakal tawjari ahan bada Abu Jar na iman proktring ay da thoki ba masagi amasung manaw ni pa unis ki thogdok ama asum na bayan tawiri ay gi bhai unis noma maka sahar da chalwi mahangna halak laga pawdami makka da ni pa ama lehawi mahagna hai ay hak Allah ki rasul ni ay hangi mafam dugi miyam na mahaki maram da kari hainai ay gi bhai na kumlai kana gumbana kari habide kabi sereng leng ba mi ni kana gumbana panji yeng ba mi astronomer ni astrologer ni kana gumbana jadugar ni hainai ay gi bhai ado masa makso mahakabi oibatan natana panji yeng ba su haiba mi ni mahang na ingon da hai aina munna khantharubada miyamna hainariba khodimak aranbani mahangna hairiba habide Quran gi wahai singa do saireng sunatte panji kono ki wasu natte angau aphai singna lon naba choiron du sunnatte aina mahaki wahai singa do achumbani khalli Abu Jar na hai aina mahaki wahai sing ase taraba matungda Makkah da chetli amasung bhajita haram da tha amal lai tha aduda zamzam ising thakpa natana atopa jak amata aigi pokta takhide adubo aingonda chak lamba su phaude pangan son tharakpa su laikhite yumda halak laba matungda aina yumda hai mi singda hai aina rom amasung Iran gi aphawba scholar singi wa yamna tare panji yengba singi warol singsu tare adubo Muhammad na hairi ba Quran gi wahai sing asigumba ama phawba taba phangkhidari nakoi puna makain hajari basi thajabiu amasung Muhammad ki matung illu mahak na haibagumna Makkah joy tauba sahida mahaki sagai gi mi lising ama pulap punne iman purakhi khasai se kubra 1161 ani subada Islam amasung Hazrat Muhammad sallallahu alaihi wasallam gi khwai digi hena chawba dusman Abu Jahl Akhnas bin
sarik na singba leadership sun lo na chatlaga ahingi matamda Allah gi rasul na Quran son ba do tarammi amasung makhoi gi thamoi da mapa laita ba makhai ngak pa pokhi amasung awon ba mami ta ba horaklami matam maduda makhoi gi kangluk mi kharna haiki nakhoina wahai sing adugi makha haidi mapa laite nakhoina wahai sing adugi mapa laite amasung miyoi bege wahai nate hairabadi मधुबा लागे वही सिंगनी हाइबदा करिगिदमक्ता यानिंग्द्रिबनो अबू जहल ना हाय नकोइना खंगलिबदुनी अब्दे मनाब की मचा मसू सिंह मोहम्मद सल्लल्लाहु अलैहि वसल्लम के पुरूप अमसुंग आइकोय के पुरूप का यानदे अतत अकम लैतना लंबा तौदुना लाखली अदुना मकोय के पुरूपता अल्लाह की रसूल अल्लाह की पाउजेन बा बाखोलोय अमल पोकले अमसुंग महाग वंदा आसमान दगी हाइबदि लाइरेबा की वही कुरान थाबिरई हाइबा से यारू बतारबदी अखोइना करमना मखोइगे लंबा तौगनी अदुना आइदी अमुक हना याबंगमोय समना हायरबदा कुरान की चैलेंज असिबु अरब मसासिंग तनतना दुनिया के अखंग अहि पुनमकना मायोक नबंगम दबक खक्ता नतना मसी मपा लैतबा मियोबना सेम साबसु ngam laroidaba lairik amani haiba ase yana kharbani yek nabasing na Quran amasung Quran asibu purak liba rasul adugi thawai izzat macha masu sing amasung sampati punamak makhan takhan ba hot nabada tawhei daba thabuk kaya tawkhrabasu Quran gi challenge asigi pakhum oiba wahi pareng ani phawa I ba amasung sem sabadi ngam khitare ahum suba arab ki mushrik singi sardar As'ad bin Zurarana huzur sallallahu alaihi wasallam gi machacha Abbas tahai अखोइन मरम इसा सादना मोहम्मद के मायोक्ता थबक तौरगा मरी मता पुनमक थिनरे अदुबो अइना सब युंगना थाजै मदुदी मोहम्मद अल्लाह के रसूलनी महागना मसिन थिजन बनते अमसुंग महागना पुरकलिब कलाम कुरान असे मियोबिगे वही नत्ते खसाई से कुबरा 1161 मरी सुबा मतमदुगी मीसिंग खक्ता नतना सही सा कयागी तुंगदा लाकपा अफावबा डॉक्टर स्कॉलर अमसुंग फिलोसोफर सिंगनसु कुरान दी मतिक मगुन थाकतपा लेप्तरी खुदम ओइना लौखतचरबदा मिस्टर कॉन्ट हजवीना महाकी लाइरिक अल इस्लाम दे इरी वाखना लांबा फंगदे असिगुंबा कुरान गे वहाई सिंग असिसु असिबु ईबा पाबा सुकहै हैतबा मिसक हाइबदे मोहम्मद अमगी सिंदगी करमना थोगलखिबनो नोंपोक लंगी अखंग हई पुनमकना मचिन थोकना हाइखरे मदुदी मियोब जाति ना वहाई ओइनसु आर्थगी ओइनसु मसिगा हाइबदे कुरान गे मानबा अमा पुथोक पोइथोकते मसि मसागी लिटरेचर वांगबा मरमदगी उमर बिन खताब की पुनिंग सुमत लगा ईमान पोरक हनखी बलारिक अदुदी शहादतुल अखवा तरमरी कुरान गे तोंगान तोंगान बसरुक सिंह हाइबदे सूरा सिंह दा तोंगान तोंगान मगुन चेली आयात मयाम अमदा दिनगी अमसुंग लमसत साजत के वखलोन याउरी इतिहास ममांग अमसुंग मतुंगी अरोन ब ई पाव खुदागे हाइबदि मपु महाकी ताइबंग मपु महाकी मतिक मगुल हाइबदि असेंग मतिक मगुल अमसुंग मिनुंग सिगी वखल मपु अमतनी हाइबगी खोलाव मूर्ति अमसुंग खुसेम सिंगु लात प यादे मसी लात पगी मांगजब करिनो हाइबगी अथिंगबा असिन सिंगबो वखलोन सिंग पिक थन याउरी अदना दुनिया दा ताइम पान बसदा लेरिबा लारिक सिंग मनुंगदा कुरान गुमना मियामने यामना सोननबा लारिक अमत लैते हाइबा से चुमलबा वाफमनी Encyclopedia Britannica 599/16 इंग्लैंड की मिंगचत लेरबा डॉक्टर गिबन न इरी कुरान की मतंगदा अटलांटिस समुद्र दगी हौरगा गंगा तुरेन फावगी मियामने यानखरे मदुदे कुरान ना पार्लियामेंट की थवाइनी शासन की रूलनी महा की नियम नीति सिंह असे महजब की उसूल खक्त नते हाबदि धर्म की चितनरोन खक्त नते चाइराग दंदी पीबगी नीति नियम सु चपचाबा हक लोइनने याउरी सेंग हाइबा तारबदी हजरत मोहम्मद सल्लल्लाहु अलैहि वसल्लम की शरीयत नियम नीति चन कांगलोर असिना ताइमंग पानबगी रूल नियम नीति पुनमक्तगी हेली थोइदोई अमसुंग मपुंग फाइ पृथ्वी मसा पुनमक्ता मसिगा हाइबदि कुरान गे मानबा परमान अमत फंगदे Hey there. Subscribe to my channel and also press this bell icon.